नेपालda ꯂꯩꯔꯤꯕ Mount Everest ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯥꯎꯟꯇꯦꯟ ꯑꯁꯤ 8,848 ꯃꯤꯇꯔꯁ ꯐꯥꯎꯕ ꯋꯥꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯎꯟꯇꯦꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯥꯎꯔꯥꯛꯅ ꯆꯤꯡꯀꯥꯔꯣꯏ 400ꯃꯨꯛ ꯉꯁꯤ ꯐꯥꯎꯕ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯗ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯥꯎꯟꯇꯦꯟ ꯑꯃ ꯑꯣꯏꯔꯤꯕ Mount Everestꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯑꯇꯦꯟꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ꯫ ꯅꯝꯕꯔ 1. Mount Everest ꯑꯁꯤ ꯋꯥꯔꯜꯗ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯥꯎꯟꯇꯦꯟ ꯑꯃꯅꯤ꯫ ꯃꯁꯤ ꯅꯦꯄꯥꯜ ꯑꯃꯗꯤ ꯇꯤꯕꯦꯠꯀꯤ ꯕꯣꯔꯗꯔꯗ ꯂꯩ꯫ ꯃꯁꯤꯒꯤ ꯑꯋꯥꯡꯕ ꯑꯁꯤ 8,848 ꯃꯤꯇꯔꯁꯅꯤ꯫ 1856ꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯤꯡ ꯑꯁꯤ ꯃꯤꯖꯔ ꯇꯧꯕꯗ 8,840 ꯃꯤꯇꯔꯁ ꯈꯛꯇ ꯑꯣꯏꯈꯤ, ꯑꯗꯨꯕꯨ 1955ꯗ ꯃꯤꯖꯔ ꯇꯧꯕꯗ 8,848 ꯃꯤꯇꯔꯁ ꯑꯣꯏꯈꯤ꯫ ꯆꯥꯏꯅꯤꯖꯁꯤꯡꯅꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯑꯁꯤ 8,844 ꯃꯤꯇꯔꯁꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯑꯁꯤ ꯃꯤꯖꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯞ ꯆꯥꯕ ꯑꯋꯥꯡꯕ ꯈꯪꯗꯣꯛꯅꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ 2015ꯗ ꯊꯣꯛꯈꯤꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯈꯔ ꯃꯈꯩ ꯍꯣꯡꯍꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕꯗꯒꯤꯅꯤ꯫ ꯅꯝꯕꯔ 2. Mount Everest ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯎꯔꯥꯛꯅ 44 ꯃꯤꯂꯤꯃꯤꯇꯔꯁ ꯋꯥꯡꯕ ꯍꯦꯟꯒꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯇꯦꯛꯇꯣꯅꯤꯛ ꯄ꯭ꯂꯦꯠꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯂꯦꯡ-ꯑꯣꯠꯄ ꯇꯧꯕꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯡ ꯑꯁꯤ ꯁꯦꯗꯤꯃꯦꯟꯇꯔꯤ ꯑꯃꯗꯤ ꯃꯦꯇꯥꯃꯣꯔꯐꯤꯛ ꯔꯣꯛꯁꯤꯡꯅ ꯀꯝꯄꯣꯖ ꯇꯧꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯑꯣꯁꯤꯟ ꯐ꯭ꯂꯣꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯝꯕꯅꯤ꯫ ꯅꯝꯕꯔ 3. Everest ꯑꯁꯤ ꯅꯦꯄꯥꯂꯤꯁꯤꯡꯅ ꯁꯥꯒꯔꯃꯊꯥ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯒꯣꯗꯦꯁ ꯑꯣꯐ ꯗ ꯁ꯭ꯀꯥꯏ ꯍꯥꯏꯕꯅꯤ꯫ ꯇꯤꯕꯦꯇꯥꯟꯁꯤꯡꯅ ꯆꯤꯡ ꯑꯁꯤꯕꯨ ꯀꯣꯃꯣꯂꯨꯡꯃꯥ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯔꯊꯅ ꯒꯣꯗꯦꯁ ꯃꯥꯗꯔ ꯑꯣꯐ ꯃꯥꯎꯟꯇꯦꯟꯁ ꯍꯥꯏꯕꯅꯤ꯫ ꯅꯝꯕꯔ 4. ꯏꯗꯃꯟ ꯍꯤꯂꯥꯔꯤꯅ Mount Everestꯀꯤ ꯃꯇꯣꯜ ꯌꯧꯅ ꯀꯥꯕ ꯉꯝꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅ Mount Everest ꯀꯥꯕ ꯉꯝꯈꯤꯕ ꯑꯁꯤ 1953ꯒꯤ ꯃꯦ 29ꯗ ꯅ꯭ꯌꯨꯖꯤꯂꯦꯟꯗꯒꯤ ꯁꯥꯔ ꯏꯗꯃꯟ ꯍꯤꯂꯥꯔꯤꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯦꯄꯥꯜꯗꯒꯤ ꯇꯦꯟꯖꯤꯟ ꯅꯣꯔꯒꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ Mount Everest ꯑꯁꯤ ꯍꯥꯟꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯥꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯖꯅꯩ꯫ 1924ꯗ ꯖꯣꯁ ꯃꯥꯂꯣꯔꯤ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯌꯨ ꯏꯔꯚꯤꯟ ꯃꯈꯣꯏ ꯑꯅꯤꯅ Mount Everest ꯀꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯍꯤ ꯑꯗꯨꯃꯛꯀꯤ 8 ꯖꯨꯂꯥꯏꯗ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯗꯣꯜ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯗꯣꯜ ꯌꯧꯅ ꯀꯥꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯝꯕꯔ 5. ꯏꯚꯔꯦꯁꯠ ꯃꯇꯣꯜ ꯌꯧꯅ ꯀꯥꯅꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕꯒꯤ ꯂꯝꯕꯤ ꯑꯁꯤꯅ ꯅꯦꯄꯥꯜꯗꯒꯤ ꯁꯥꯎꯊ ꯏꯁꯠ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯀꯥꯔꯛꯄ ꯑꯃ, ꯑꯃꯗꯤ ꯑꯅꯤꯁꯨꯕꯗ ꯇꯤꯕꯦꯠꯇꯒꯤ ꯆꯤꯡꯒꯤ ꯅꯣꯔꯊ ꯏꯁꯠ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯀꯥꯔꯛꯄ ꯑꯁꯤꯅꯤ꯫ ꯁꯥꯎꯊ ꯏꯁꯠ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯀꯥꯔꯛꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏ꯫ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯀꯥꯈꯤꯕ ꯑꯁꯤ ꯁꯥꯔ ꯏꯗꯃꯟ ꯍꯤꯂꯥꯔꯤ ꯑꯃꯗꯤ ꯇꯦꯟꯖꯤꯡ ꯅꯣꯔꯒꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅꯤ꯫ ꯅꯝꯕꯔ 6. ꯅꯣꯔꯊ ꯏꯁꯠ ꯔꯤꯗꯖ ꯔꯨꯠ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯇꯤꯕꯦꯠꯀꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯍꯧꯏ꯫ ꯂꯝꯕꯤ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯀꯥꯈꯤꯕ ꯑꯁꯤ 1960ꯗ ꯆꯥꯏꯅꯤꯖ ꯆꯤꯡꯀꯥꯔꯣꯏ ꯇꯤꯝ ꯑꯃꯅꯅꯤ꯫ ꯅꯝꯕꯔ 7. ꯗꯦꯗ ꯖꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ 26,247 ꯐꯤꯠ ꯅꯠꯇ꯭ꯔꯒ 8,000 ꯃꯤꯇꯔꯁ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯆꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛꯄꯨ ꯗꯦꯗ ꯖꯣꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯆꯤꯡꯀꯥꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯂꯩ꯫ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯜꯇꯤꯆꯨꯗ ꯁꯤꯛꯅꯦꯁ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯑꯃꯗꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯊꯣꯛꯍꯜꯂꯤ꯫ ꯗꯦꯗ ꯖꯣꯟ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯏꯪꯉꯤ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ -76 ꯗꯤꯒ꯭ꯔꯤ ꯐꯥꯔꯦꯟꯍꯤꯠ ꯅꯠꯇ꯭ꯔꯒ -60 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯠꯀꯤ ꯁ꯭ꯄꯤꯗꯅ 322 km/hꯅꯤ꯫ ꯅꯝꯕꯔ 8. ꯏꯚꯔꯦꯁꯠ ꯀꯥꯕꯒꯤ ꯐꯦꯂꯔ ꯑꯁꯤ ꯋꯥꯡꯉꯤ꯫ ꯆꯤꯡꯀꯥꯔꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ
25% दी मतोल यौना काबा ngamde. Number 9. Masigi maruoiba maramsingdi altitude sickness, extreme weather amadi physical exhaustion asini. Acute mountain sickness hairagasu khangnaba altitude sickness asi ching kabada fail oinabagi khwaidagi maruoiba maram amani. Masigi symptom singdi kok chikpa, oningba, kok ngauba amadi sor honba waba asini. Masigi sumathakta khanghaudana nonglei nungsit tholakpa amadi henna ingba yauna weather condition phattabagi chingkaroi singda ningba kaihali. Number 10. Mountain asigi mathakta chaurakna chingkaroi chahumu ngasi fauba taduna leiri. Makhoigi asiba hakchangsing asi laukhatpada aruba ama oiri. Asiba hakchangsing asi ayambana dead zone da taduna lei. Makhoisingi manungda Indian climber amasu 1996 da chingdol manakta thawai thakibani. Mahaki hakchangsu ngasi fauba laukhatpa ngamdana leiri. Number 11. Khwaidagi thuna Mount Everest kakiba miyoi asi lakpagilu Sarpani. Mahakna kakiba asi 2003 dani. Mahakna base camp dagi chingdol yauna kabada sumnatagi 10 hours 56 minutes khakta changki. Number 12. Khwaidagi naha oiba Mount Everest matol yauna kakiba asi 2010 dani. Mahak asi American mountaineer Jordan Romero ni. Ching kaba matamda mahaki masagi chahi asi sumnatagi 12 khaktani. Number 13. Khwaidagi ahal oiba Mount Everest kakiba miyoi asi Japan dagi Yuichiro Miura asini. Mahakna kakiba chahi asi 2013 dani. Matam asida mahaki chahi asi 80 sukre. Number 14. Khwaidagi masing yamna Mount Everest kakiba miyoi asi Nepal dagi Kamirita Sherpa hairiba miyoi asini. Mahakna wall asida khwaidagi wangba ching asi 30 times kaduna wall record thamki. Ihanana kakiba asi 1994 dani. Asumna May 2024 da khwaidagi masing yamna Mount Everest kakiba miyoi ama oiba ngamki. Matam asida masagi chahi 54 sukre.